ꯅꯤꯡꯊꯦꯝꯅ ꯇꯨꯡꯂꯣꯝꯗ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯂꯤꯟꯊꯣꯏꯒ ꯅꯨꯄꯥ ꯑꯗꯨꯒ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯦꯝ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞꯅ "ꯅꯃꯤꯠꯇꯣ ꯂꯨꯈꯝꯗ ꯄꯥꯟꯕ꯭ꯔꯣ? ꯀꯥꯏꯗ ꯌꯦꯡꯂꯒ ꯆꯠꯀꯦ ꯍꯥ?" ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯩ ꯃꯍꯨꯠꯇ ꯅꯨꯄꯥ ꯑꯗꯨꯅ ꯂꯤꯟꯊꯣꯏꯕꯨ ꯅꯤꯡꯊꯤꯖꯅ ꯂꯦꯞꯍꯜꯂꯕ ꯃꯇꯨꯡ ꯂꯤꯟꯊꯣꯏꯗ ꯌꯦꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯁꯣꯔꯤ." ꯂꯤꯟꯊꯣꯏ ꯀꯩꯝꯇ ꯈꯨꯝꯗꯦ, ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯂꯒ ꯂꯩ꯫ ꯅꯤꯡꯊꯦꯝꯅ ꯅꯨꯄꯥ ꯑꯗꯨꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯋꯥꯗꯤ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯂꯤꯟꯊꯣꯏꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯂꯤꯟꯊꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗꯩ ꯆꯤꯡꯗꯨꯅ ꯄꯨꯔꯒ ꯆꯠꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯗꯤ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯗꯨꯗꯩ ꯈꯣꯡꯐꯝ ꯑꯃꯠꯇ ꯍꯣꯡꯗꯅ ꯂꯤꯟꯊꯣꯏꯅ ꯆꯠꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯕꯨꯛ ꯃꯅꯨꯡꯗ ꯈꯜꯂꯤ, ꯂꯥꯏꯒꯤ ꯃꯆꯥ ꯀꯥꯏꯗꯣ ꯃꯥꯒꯨꯝꯅ ꯐꯖꯔꯝꯒꯗ꯭ꯔꯥ? ꯑꯁꯨꯛ ꯏꯪ ꯇꯞꯅ ꯅꯤꯡꯊꯤꯖꯕꯤ ꯃꯍꯥꯛꯁꯤꯕꯨ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯖꯦꯝꯁꯇꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ, "ꯍꯧꯖꯤꯛ ꯅꯨꯄꯤꯗꯨꯅ ꯀꯅꯥꯅꯣ?" ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯉꯁꯥꯏ ꯃꯈꯩ ꯃꯪꯂꯒ ꯂꯩꯔꯝꯕ ꯄꯨꯟꯁꯤꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯖꯦꯝꯁ ꯂꯣꯝꯗ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯁꯤꯜꯂꯛꯇꯨꯅ ꯈꯨꯝꯂꯛꯏ, "ꯀꯥꯏꯗꯩ ꯅꯨꯄꯤꯅꯣ? ꯅꯪꯅ ꯃꯔꯣꯟ ꯑꯃ ꯋꯥꯊꯤꯗꯤ." "ꯕꯣꯟꯙꯣ, ꯅꯒꯨꯟ ꯈꯪꯉꯦ, ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ." "ꯅꯪꯒꯤ ꯋꯥꯊꯤꯗꯣ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕꯅꯤꯀꯣ? ꯉꯁꯥꯏꯗꯒꯤꯅꯦ ꯑꯩꯅ ꯅꯪꯒꯤ ꯅꯑꯣꯡ ꯌꯦꯡꯗꯨꯅ ꯂꯩꯔꯤꯁꯦ. ꯅꯪꯒꯤ ꯊꯃꯣꯏꯗ ꯀꯩꯅꯣꯝ ꯐꯥꯎꯕ ꯃꯥꯜꯂꯤꯗ. ꯚꯥꯞ ꯌꯥꯝ ꯐꯔꯗꯤ ꯄꯨꯊꯣꯛꯄꯅꯤꯀꯣ." "ꯍꯣꯏꯗ ꯍꯣꯏꯗ, ꯂꯚ ꯑꯦꯠ ꯐꯥꯔꯁ ꯁꯥꯏꯠ ꯀꯥꯏꯗꯨꯅꯦ ꯅꯪꯒꯤꯁꯦ." "ꯌꯥꯔꯦ ꯑꯣꯖꯥ, ꯃꯤꯕꯨ ꯁꯨꯍꯧꯔꯕꯣ?" "ꯃꯌꯥꯝꯗꯤ ꯂꯣꯏ ꯂꯥꯛꯇꯨꯅ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯕꯅꯤ. ꯅꯪ ꯂꯥꯛꯃꯟꯗꯕꯗꯨꯗ ꯌꯦꯡꯉꯨꯒꯦ ꯊꯣꯛꯂꯛꯄꯅꯤ. ꯑꯗꯨꯒ ꯅꯪꯗꯤ ꯁꯤꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯃ ꯑꯣꯛꯅꯔꯒ ꯂꯩꯔꯝꯃꯤ." "ꯅꯪ ꯋꯥꯆꯣꯏꯗꯣ ꯀꯣꯟꯅ ꯉꯥꯡꯉꯣ, ꯆꯪꯉꯁꯤ ꯂꯥꯛꯑꯣ. ꯃꯤꯇꯤꯡꯁꯨ ꯍꯦꯛ ꯂꯣꯏꯕꯒ ꯂꯨꯍꯣꯡꯕ ꯃꯐꯝ ꯑꯃꯅꯤ ꯂꯩ. ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯌꯧꯁꯤꯜꯂꯨꯗ꯭ꯔꯗꯤ ꯃꯤꯒꯤꯗ ꯑꯗꯨꯝ ꯆꯠꯂꯒ ꯂꯩꯌꯣ. ꯅꯪꯒꯤꯗꯤ ꯁꯨꯡꯄꯥꯡ ꯄꯥꯡꯊꯣꯛꯀꯅꯨ." ꯅꯥꯀꯟ ꯑꯃꯗꯅ ꯅꯤꯡꯊꯦꯝ ꯋꯥ ꯂꯥꯟ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ. ꯃꯥꯒꯤ ꯒꯥꯔꯤ ꯊꯧꯐꯝ ꯊꯣꯛꯄꯗꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯊꯧꯔꯤ꯫ ꯂꯤꯟꯊꯣꯏꯁꯨ ꯅꯤꯡꯊꯦꯝꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅꯗꯤ ꯈꯟꯖꯩ, ꯑꯗꯨꯕꯨ ꯍꯪꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯥꯛꯄꯅ ꯂꯤꯟꯊꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯆꯞ ꯆꯥꯅ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ꯫ ꯂꯤꯟꯊꯣꯏꯁꯨ ꯋꯥ ꯂꯥꯟ ꯑꯃꯠꯇ ꯉꯥꯡꯗꯅ ꯒꯥꯔꯤꯗꯩ ꯇꯞꯅ ꯀꯨꯝꯊꯗꯨꯅ ꯅꯤꯡꯊꯦꯝꯗ ꯌꯦꯡꯂꯒ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏꯔꯛꯏ, "ꯗꯥꯊꯦꯝꯕ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯪꯍꯧꯔꯒꯦꯀꯣ." ꯅꯤꯡꯊꯦꯝ ꯀꯩꯝꯇ ꯈꯨꯝꯗꯦ꯫ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯂꯤꯟꯊꯣꯏꯅ ꯅꯤꯡꯊꯦꯝꯒꯤ ꯌꯦꯠ ꯊꯪꯕ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯗꯥꯊꯦꯝꯕ, ꯀꯩꯗꯧꯔꯒꯦ? ꯑꯩꯅ ꯀꯔꯤ ꯑꯀꯥꯏꯕ ꯍꯥꯏꯈ꯭ꯔꯒꯦ? ꯗꯥꯊꯦꯝꯕꯅ ꯉꯁꯥꯏꯗꯤ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯤꯁꯤꯕꯣ?" ꯍꯟꯗꯛꯃꯨꯛꯁꯨ ꯅꯤꯡꯊꯦꯝ ꯀꯩꯝꯇ ꯈꯨꯝꯂꯛꯇꯦ꯫ ꯋꯥꯔꯧꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯂꯤꯟꯊꯣꯏꯗ ꯌꯦꯡꯇꯃꯛ ꯌꯦꯡꯂꯛꯏ꯫ ꯂꯤꯟꯊꯣꯏꯅ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, "ꯗꯥꯊꯦꯝꯕꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯀꯔꯤꯅꯣ? ꯑꯁꯨꯝꯅ ꯑꯩꯉꯣꯟꯗ ꯋꯥꯔꯧꯗꯨꯅ ꯆꯠꯈ꯭ꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯗꯣꯏꯅꯣ?" ꯂꯤꯟꯊꯣꯏꯅ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯦꯝꯗꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯃꯥꯜꯂꯤ꯫ "ꯊꯣꯏ, ꯑꯩ ꯅꯉꯣꯟꯗ ꯋꯥꯔꯧꯗꯦ. ꯆꯪꯉꯣ, ꯕꯕꯥꯅ ꯍꯜꯂꯛꯇꯦ ꯍꯥꯏꯔꯝꯃꯅꯤ." "ꯆꯪꯉꯣꯏ ꯑꯝꯇ. ꯗꯥꯊꯦꯝꯕꯅ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕꯒꯤ ꯃꯔꯝ ꯈꯪꯗ꯭ꯔꯤꯈꯩ." ꯅꯤꯡꯊꯦꯝꯗꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯊꯣꯏ, ꯑꯩ ꯅꯉꯣꯟꯗ ꯋꯥꯔꯧꯗꯦ ꯍꯥꯏꯔꯦꯗꯅ. ꯑꯩꯅ ꯁꯥꯎꯅꯤꯡꯉꯤꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯉꯣꯟꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯣ ꯑꯗꯨ ꯈꯛꯀꯤ ꯋꯥꯅꯤ. ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯣ ꯏꯆꯨꯝ ꯆꯨꯝꯗꯦ." ꯅꯨꯄꯥ ꯑꯗꯨꯒ ꯅꯪꯒ ꯍꯥꯟꯅ ꯋꯥꯗꯨ ꯃꯄꯨꯡ ꯐꯥꯅ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯤꯟꯊꯣꯏꯅ ꯐꯠ ꯊꯠꯂꯒ ꯍꯥꯏꯔꯛꯏ, "ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡ ꯍꯥꯏꯗꯤ ꯗꯥꯊꯦꯝꯕ, ꯅꯪꯃꯛꯅ ꯄꯨꯛꯆꯦꯜ ꯄꯤꯛꯂꯝꯒꯅꯤ ꯍꯥꯏꯕ ꯑꯩꯗꯤ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯗꯦ. ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯕꯁꯨ ꯅꯠꯇꯦ. ꯃꯗꯨꯗ ꯗꯥꯊꯦꯝꯕꯅ ꯑꯗꯨꯛ ꯂꯥꯟꯅ ꯂꯧꯔꯤꯕ ꯀꯩꯒꯤꯅꯣ? ꯉꯁꯤ ꯐꯥꯎꯕ ꯅꯉꯣꯟꯗ ꯏꯃꯤꯠ ꯑꯁꯤꯅ ꯍꯪꯒꯠꯅ ꯐꯥꯎ ꯌꯦꯡꯖꯗ꯭ꯔꯤꯕꯅꯤ. ꯂꯝꯂꯥꯟꯕ ꯑꯃꯅ ꯑꯗꯨꯝꯅ ꯅꯉꯣꯟꯗ ꯌꯦꯡꯂꯛꯄꯗꯣ ꯑꯩ ꯈꯥꯡꯕ ꯉꯝꯗꯦ. ꯅꯉꯣꯟꯗ ꯍꯪꯒꯠꯅ ꯌꯦꯡꯂꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯃꯤꯠꯁꯤꯡꯗꯣ ꯂꯣꯏꯅ ꯊꯨꯒꯥꯏꯒꯅꯤ. ꯅꯪꯗꯤ ꯑꯩ ꯈꯛꯇꯒꯤ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯒꯅꯤ. ꯀꯅꯥꯝꯇꯒꯤ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯕꯈꯛ ꯌꯥꯔꯣꯏ." ꯅꯤꯡꯊꯦꯝꯗꯨ ꯀꯩ ꯋꯥꯈꯜ ꯈꯜꯂꯨꯕꯩꯅꯣ ꯈꯪꯗꯦ, ꯃꯆꯤꯟꯗꯒꯤ ꯍꯥꯏꯗꯣꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯁꯨ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯕ ꯅꯠꯇꯦ꯫ ꯑꯅꯤꯃꯛꯇꯨ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯂꯩꯅꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ
ꯍꯧꯖꯤꯛꯇꯃꯛ ꯅꯤꯡꯊꯦꯝꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯏꯀꯥꯏꯕ ꯈꯥꯡꯕ ꯑꯣꯏꯅ ꯃꯈꯨꯠ ꯑꯗꯨꯅ ꯂꯨꯈꯝꯗ ꯍꯥꯏꯐꯦꯠ ꯅꯥꯟꯗꯨꯅ ꯈꯟꯖꯩ꯫ ꯂꯤꯟꯊꯣꯏꯁꯨ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯔꯒ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯝꯃꯤ꯫ ꯇꯞꯂꯞꯅ "ꯗꯥꯊꯦꯝꯕ, ꯑꯩ ꯆꯪꯉꯒꯦꯀꯣ"꯫ ꯋꯥꯍꯩ ꯑꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯂꯤꯟꯊꯣꯏꯗꯨ ꯆꯪꯈ꯭ꯔꯦ꯫ ꯂꯤꯟꯊꯣꯏ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯅꯤꯡꯊꯦꯝꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯆꯤꯟꯗ ꯁꯣꯟꯖꯩ꯫ "ꯑꯉꯥꯡꯁꯦ ꯏꯀꯥꯏꯔ ꯃꯥꯜꯂꯦ꯫ ꯑꯁ ꯑꯩꯁꯨꯕ ꯕꯦꯔꯥꯅꯤꯍꯦ꯫ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯨꯕꯣ? ꯂꯤꯟꯊꯣꯏꯅ ꯑꯩꯕꯨ ꯀꯩꯅ ꯈꯜꯂꯝꯒꯅꯤ?" ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯅꯔꯕ ꯃꯇꯝꯅꯤ꯫ ꯃꯣꯅꯤꯀꯥꯗꯨ ꯃꯄꯨꯔꯣꯏꯕ ꯄ꯭ꯔꯦꯝꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯏꯁꯧ ꯂꯥꯡꯉꯤ꯫ "ꯃꯣꯏꯕꯥ, ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯅꯆꯥꯅꯨꯄꯤꯁꯦ ꯋꯥꯔꯛꯆꯧ, ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯡꯃꯅꯦ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯕ ꯁꯣꯏꯗ꯭ꯔꯕꯅꯤ"꯫ "ꯃꯃꯥ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ?" "ꯍꯣ, ꯅꯆꯥꯅꯨꯄꯤꯁꯦ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯅ ꯎꯔꯒ ꯃꯤꯠ ꯅꯥꯗꯧꯕ ꯊꯕꯛ ꯌꯥꯝ ꯇꯧꯔꯦꯌꯦ꯫ ꯑꯩꯅ ꯄꯥꯝꯗꯕ ꯇꯧꯍꯟꯅꯤꯡꯗꯕ ꯊꯕꯛ ꯀꯌా ꯑꯃꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯇꯧꯈꯠꯂꯛꯂꯤ꯫ ꯄꯨꯝꯅꯃꯛꯁꯦ ꯑꯩ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯩꯅ ꯏꯆꯝ ꯆꯝꯅ ꯋꯥꯍꯩ ꯈꯔ ꯍꯦꯛ ꯍꯥꯏꯔꯨꯕꯒ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯗꯧꯒꯤ ꯑꯃꯨꯛ ꯇꯣꯏꯕ꯫ ꯃꯁꯤ ꯑꯉꯥꯡꯁꯦ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯗꯦ ꯍꯥꯏꯔꯤꯁꯤꯅꯤ"꯫ "ꯅꯆꯥꯅꯨꯄꯤꯁꯤꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ? ꯅꯪꯁꯨ ꯃꯃꯥ ꯑꯃꯅꯤ꯫ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯅꯪꯅ ꯄꯥꯝꯗꯕ ꯊꯕꯛꯁꯤꯡꯗꯨꯗꯤ ꯇꯧꯍꯟꯗꯕ ꯌꯥꯏ꯫ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯊꯣꯛꯄ ꯉꯥꯛꯇꯅꯤ꯫ ꯍꯧꯖꯤꯛꯄꯨ ꯃꯥꯕꯨ ꯋꯥꯔꯛꯄꯒꯤ ꯃꯇꯝꯂꯣ? ꯑꯩꯅ ꯋꯥ ꯈꯤꯇꯪ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯄꯣꯛꯇꯕꯤꯅꯤ ꯍꯦꯛꯇ ꯍꯥꯏꯕꯤꯕ꯫ ꯑꯩꯅ ꯐꯅ ꯑꯐꯕ ꯊꯕꯛ ꯇꯧꯕꯁꯨ ꯌꯨꯝ ꯑꯁꯤꯗ ꯁꯤꯡꯊꯥꯕꯤꯗꯧꯕ ꯀꯅꯥꯕꯨ ꯂꯩꯕꯒꯦ? ꯑꯇꯣꯝꯕꯤ ꯑꯩꯅꯕꯨ ꯐꯖꯐꯝ ꯀꯩ ꯂꯩꯒꯦ?" "ꯃꯃꯥ, ꯑꯗꯨꯗꯤ ꯍꯥꯏꯒꯅꯨ ꯅꯪꯁꯨ꯫ ꯅꯆꯥꯅꯨꯄꯤ ꯑꯁꯤꯅ ꯅꯪꯕꯨ ꯄꯣꯛꯇꯕꯤ ꯃꯃꯥꯅꯤ ꯍꯥꯏꯕꯗꯤ ꯅꯣꯡꯃꯇꯁꯨ ꯈꯜꯂꯝꯃꯣꯏ꯫ ꯉꯁꯤ ꯐꯥꯎꯕ ꯑꯄꯣꯛꯄꯤ ꯃꯃꯥꯗꯧꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯣꯏ ꯕꯕꯥꯒꯤ ꯋꯥꯈꯜꯅꯤꯗꯅ꯫ ꯑꯩꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤꯕు ꯁꯤꯒ ꯃꯥꯏꯒ ꯋꯥ ꯑꯃꯠꯇ ꯇꯥꯟꯅꯕ ꯌꯥꯕ꯭ꯔꯣ? ꯑꯩꯅ ꯄꯥꯝꯗꯦ ꯇꯧꯒꯅꯨ ꯍꯥꯏꯕ ꯊꯕꯛꯇ ꯃꯥꯅ ꯑꯅꯝꯀꯟꯗꯨꯅ ꯇꯧꯔꯤꯕꯁꯦ ꯃꯁꯤꯅ ꯁꯥꯈꯤꯅꯤ꯫ ꯅꯆꯥꯅꯨꯄꯤ ꯑꯁꯤꯅ ꯑꯩꯕꯨꯗꯤ ꯃꯃꯥ ꯑꯣꯏꯅ ꯈꯛ ꯈꯟꯕ ꯉꯝꯗꯦ꯫ ꯃꯁꯤꯗꯅꯤ ꯁꯣꯏꯔꯛ ꯇꯧꯔꯤꯕꯁꯦ"꯫ "ꯃꯃꯥ, ꯑꯩꯕꯨ ꯚꯥꯕ ꯑꯝꯇ ꯇꯥꯍꯜꯂꯣ꯫ ꯀꯩꯗꯧꯔꯝꯂꯒꯦ ꯅꯆꯥꯅꯨꯄꯤ ꯑꯁꯤꯅ? ꯏꯆꯥꯊꯣꯏꯅꯗꯤ ꯃꯄꯥꯒꯤ ꯑꯅꯤꯡꯕ ꯃꯥꯌꯣꯛꯇ ꯑꯃꯗꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯏꯖꯠ ꯁꯣꯛꯄ ꯌꯥꯕ ꯊꯕꯛ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ꯫ ꯃꯣꯏ ꯕꯕꯥꯗꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯐꯃꯨꯡ ꯑꯁꯤꯗ ꯀꯣꯟꯗꯨꯅ ꯂꯩꯔꯕꯅꯤꯅ ꯀꯔꯤꯁꯨ ꯈꯪꯉꯝꯃꯣꯏ꯫ ꯅꯆꯥꯅꯨꯄꯤ ꯑꯁꯤꯅ ꯆꯠꯂꯤꯕ ꯂꯤꯆꯠ ꯑꯁꯦ ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦ? ꯋꯥꯗꯣ ꯑꯃꯨꯛ ꯀꯣꯏꯊꯣꯛꯇꯨꯅ ꯂꯩꯗꯧꯁꯔꯣ? "ꯑꯣ, ꯑꯗꯨꯕꯨꯔꯣ, ꯃꯈꯥꯔꯣꯝꯒꯤ ꯏꯆꯦ ꯔꯥꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯅꯤꯡꯊꯦꯝꯒ ꯅꯆꯥꯅꯨꯄꯤ ꯑꯁꯤꯒ ꯑꯁꯨꯝꯅ ꯂꯣꯏꯅꯕꯁꯦ ꯂꯩꯀꯥꯏ ꯑꯁꯤꯅ ꯐꯅ ꯑꯃꯠꯇ ꯉꯥꯡꯅꯗꯦꯅꯦ꯫ ꯃꯤꯅ ꯋꯥ ꯉꯥꯡꯅꯕꯗꯣ ꯏꯅꯥ ꯑꯁꯤꯅ ꯇꯥꯔꯕꯅꯤ"꯫ "ꯏꯍꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯃꯃꯥ, ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯏꯁꯧ ꯂꯥꯡꯂꯤꯕꯁꯦ? ꯍꯩ ꯃꯃꯥ, ꯋꯥꯈꯜꯗꯣ ꯑꯐꯕ ꯈꯔꯁꯨ ꯈꯟꯕ ꯇꯝꯃꯨ꯫ ꯃꯤꯅ ꯉꯥꯡꯅꯕ ꯉꯥꯛꯇꯅꯁꯨ ꯑꯆꯨꯝꯕ ꯅꯠꯇꯦꯅꯦ꯫ ꯃꯃꯥ, ꯃꯤꯅ ꯉꯥꯡꯕ ꯋꯥꯗ ꯄꯪꯊꯥꯁꯨ ꯊꯥꯖꯒꯅꯨ꯫ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯊꯣꯏꯕꯨ ꯊꯥꯖꯩ꯫ ꯀꯩꯗꯧꯅꯨꯡꯗ ꯏꯆꯥꯊꯣꯏꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯏꯖꯠ ꯁꯣꯛꯄ ꯌꯥꯕ ꯊꯕꯛ ꯈꯛ ꯇꯧꯔꯛꯂꯣꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯅꯗꯤ ꯏꯆꯥꯊꯣꯏꯕꯨ ꯃꯆꯟꯗ ꯃꯆꯟ ꯑꯃꯒꯨꯝꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤꯁꯨ ꯍꯧꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯗꯨꯗ ꯀꯣꯛ ꯌꯥꯝ ꯊꯥꯗꯒꯅꯨ꯫ ꯂꯩꯀꯥꯏ ꯑꯁꯤꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯖꯁꯅꯨ, ꯃꯊꯧ ꯂꯩꯇꯕꯒꯤꯅꯤ꯫ ꯅꯪ ꯑꯩꯗ ꯂꯥꯟꯗ꯭ꯔꯒ ꯂꯣꯏꯔꯦ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯄꯨꯡꯂꯣꯏ ꯂꯣꯏꯅꯕꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯔꯣꯏꯅꯦ꯫ ꯅꯆꯥꯅꯨꯄꯤꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ꯫ ꯈꯣꯡꯐꯝ ꯑꯃ ꯍꯦꯛ ꯁꯣꯏꯈꯤꯕꯗ ꯃꯤꯅ ꯇꯤꯟꯁꯤꯠꯇꯨꯅ ꯉꯥꯡꯅꯗꯧꯔꯤꯕꯅꯤ꯫ ꯐꯔꯤꯈꯩꯗꯤ ꯐꯩꯗꯣ ꯍꯦꯛ ꯐꯠꯂꯛꯇꯕ ꯃꯇꯝꯗ ꯑꯇꯣꯝꯕꯤꯁꯤꯅ ꯌꯣꯛꯄ ꯃꯆꯥꯅꯕꯨ ꯀꯌꯥꯝ ꯖꯨꯒꯣꯠ ꯆꯥꯗꯣꯏꯅꯣ ꯍꯥꯏꯅꯈꯤꯗꯣꯏꯅꯤ꯫ ꯃꯤꯅ ꯑꯩꯒꯤ ꯏꯊꯛꯇ ꯋꯥ ꯉꯥꯡꯕꯗꯣ ꯑꯩ ꯇꯥꯗꯨꯅ ꯈꯛ ꯂꯩꯕ ꯉꯝꯃꯣꯏ꯫ ꯐꯔꯦꯁꯦ, ꯃꯇꯝꯁꯦ ꯊꯦꯡꯂꯦ꯫ ꯑꯩꯁꯨ ꯄꯣꯊꯥꯅꯕ ꯇꯧꯔꯒꯦ, ꯅꯪꯁꯨ ꯄꯣꯊꯥꯅꯕ ꯇꯧꯔꯣ꯫ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯆꯥꯅꯨꯄꯤꯗꯁꯨ ꯑꯩ ꯋꯥꯔꯤ ꯁꯥꯒꯦ"꯫ ꯃꯣꯅꯤꯀꯥꯁꯨ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯤꯖꯒꯗꯕ ꯍꯤꯗꯥꯛ ꯒꯨꯂꯤꯁꯤꯡꯗꯨ ꯄꯤꯖꯔꯕ ꯃꯇꯨꯡ ꯐꯝ ꯅꯨꯡ ꯂꯣꯏꯁꯤꯟꯕꯤꯔꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯍꯤꯞꯊꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯄꯨꯟꯁꯤꯕ ꯆꯥꯛ ꯇꯣꯛꯄꯒꯤ ꯕꯥꯜꯀꯣꯅꯤꯗ ꯍꯪꯆꯤꯠ ꯂꯥꯡꯕ ꯑꯣꯏꯅ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯆꯤꯡꯗꯨꯅ ꯐꯝꯂꯤ꯫ ꯆꯨꯔꯨꯞꯇꯨ ꯆꯤꯡꯅ ꯆꯤꯡꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯏꯃꯤꯠ ꯑꯁꯤꯅ ꯅꯨꯄꯤ ꯑꯃꯠꯇ ꯍꯟꯅ ꯌꯦꯡꯉꯔꯣꯏ ꯈꯟꯗꯨꯅ ꯌꯦꯡꯉꯛꯇ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯉꯁꯤꯅ ꯃꯥꯒꯤ ꯁꯛꯇꯝꯕꯨ ꯍꯦꯛ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯋꯥꯕ ꯑꯃ ꯄꯤꯔꯤꯕꯁꯤꯅ? ꯃꯥꯒꯤ ꯏꯪ ꯇꯞꯆꯕꯤ
ꯃꯣꯡ ꯍꯥꯗꯅ ꯆꯪꯈꯣꯟꯕꯤ ꯁꯛꯇꯝ ꯑꯗꯨ ꯍꯟꯖꯟ ꯍꯟꯖꯟ ꯃꯤꯠꯃꯥꯡ ꯑꯁꯤꯗ ꯀꯔꯤꯒꯤ ꯂꯦꯞꯂꯔꯤ ꯑꯩꯒꯤ ꯂꯥꯡꯇꯛꯅꯕꯁꯦ ꯀꯔꯝꯅ ꯀꯣꯛꯀꯅꯤ ꯃꯥꯒꯤ ꯂꯩꯐꯝꯁꯨ ꯈꯪꯕ ꯅꯠꯇꯦ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯃꯥꯕꯨ ꯊꯤꯗꯣꯏꯁꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯨꯔꯨꯞ ꯃꯆꯩ ꯑꯗꯨ ꯃꯈꯥꯗ ꯊꯥꯗꯔꯒ ꯃꯈꯣꯡ ꯑꯗꯨꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯃꯆꯩꯗꯨ ꯃꯈꯥꯗ ꯊꯥꯗꯔꯒ ꯃꯈꯣꯡ ꯑꯗꯨꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯃꯨꯊꯠꯂꯤ ꯑꯗꯨꯒ ꯈꯣꯡꯒꯥꯎꯒꯤ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯃꯣꯕꯥꯏꯜꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯟꯇꯦꯛ ꯅꯝꯕꯔꯗ ꯆꯪꯗꯨꯅ ꯃꯃꯥꯟꯅꯕ ꯖꯦꯝꯁꯇ ꯀꯣꯜ ꯇꯧꯔꯝꯃꯤ ꯔꯤꯡ ꯐꯨꯜ ꯆꯠꯂꯐꯥꯎ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯛꯇꯦ ꯑꯃꯨꯛꯀ ꯍꯟꯅ ꯇꯧꯁꯤꯜꯂꯤ ꯍꯟꯗꯛꯃꯨꯛꯇꯤ ꯔꯤꯡ ꯑꯍꯥꯟꯕ ꯍꯦꯛ ꯆꯠꯄꯒ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯛꯏ ꯖꯦꯝꯁꯅ ꯍꯜꯂꯣ ꯐꯥꯎ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯄꯨꯟꯁꯤꯕꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯅꯣꯏ ꯅꯇꯨ ꯊꯤ ꯆꯠꯂꯨꯕ꯭ꯔꯣ ꯀꯣꯜ ꯇꯧꯔꯛꯏ ꯈꯪꯉꯗꯤ ꯁꯠ ꯁꯠ ꯄꯥꯏꯔꯛꯄ ꯀꯩꯗꯧꯒꯦ ꯋꯥꯁꯔꯨꯝꯗ ꯆꯪꯉꯨꯕꯅꯦ ꯑꯩꯁꯨ ꯍꯦꯛ ꯇꯥꯕꯒ ꯄꯥꯏꯔꯛꯏꯗꯅ ꯉꯁꯤꯅ ꯑꯃꯨꯛ ꯀꯅꯥꯒ ꯀꯩꯗꯧꯅꯕ ꯌꯥꯎꯔꯦ ꯏꯁꯧ ꯍꯥꯟꯅ ꯃꯥꯡ ꯊꯥꯔꯛꯏꯁꯤꯅ ꯑꯣ ꯅꯣꯏ ꯅꯇꯨ ꯇꯧꯔꯦ ꯇꯥꯅꯤꯡꯗꯦꯀꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯈꯠꯅꯕ ꯌꯥꯝ ꯍꯧꯔꯛꯀꯅꯣ ꯑꯣꯖꯥ ꯍꯣꯏꯗꯤ ꯑꯩꯅ ꯀꯣꯜ ꯇꯧꯗ꯭ꯔꯗꯤ ꯇꯧꯕꯤꯔꯛꯄꯒꯤ ꯋꯥꯒ ꯂꯩꯇꯦꯗꯦ ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯇꯧꯔꯛꯀꯦ ꯈꯜꯂꯝꯃꯤꯅꯦ ꯅꯪꯒꯤ ꯍꯥꯏꯖꯤꯟꯕꯁꯤꯗꯤ ꯂꯦꯞꯇꯦꯅꯦ ꯐꯥꯒꯤ ꯅꯠꯇꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯅꯪꯅꯁꯨ ꯌꯥꯝ ꯁꯥꯎꯅ ꯂꯩꯔꯝꯃꯤꯁꯤꯅ ꯈꯪꯗꯦ ꯑꯩꯁꯨ ꯑꯗꯨꯗꯤ ꯀꯅꯥꯅ ꯈꯪꯗꯣꯏꯕ ꯑꯗꯨꯁꯨ ꯈꯪꯗꯦ ꯍꯦꯔꯣꯏ ꯑꯇꯣꯝꯕꯤ ꯑꯣꯛꯅꯕꯗꯤ ꯅꯠꯇꯦꯀꯣ ꯅꯪꯒꯤꯁꯦ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕꯅꯦ ꯑꯩꯉꯣꯟꯗ ꯑꯣꯛꯅꯔꯤꯁꯦ ꯅꯍꯥꯟꯐꯝꯗ ꯍꯟꯖꯜꯂꯣ ꯅꯇꯦꯐꯝꯗ ꯇꯦꯔꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯅꯤꯄꯥ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯀꯩꯗꯧꯔꯒꯦꯕ ꯑꯩ ꯉꯥꯎꯔꯒ ꯆꯠꯄ ꯁꯣꯏꯗ꯭ꯔꯦ ꯑꯣ ꯑꯩ ꯚꯥꯞ ꯇꯥꯔꯦ ꯉꯁꯥꯏ ꯊꯦꯡꯅꯕ ꯅꯨꯄꯤꯗꯨꯒꯤ ꯋꯥꯈꯜꯗꯔꯣ ꯅꯪꯅ ꯉꯥꯎꯗꯨꯅ ꯆꯠꯇꯣꯏꯁꯦ ꯍꯣꯏ ꯑꯦ ꯂꯥꯏꯅꯥꯗꯤ ꯌꯥꯝ ꯊꯨꯅ ꯍꯦꯟꯖꯜ ꯂꯩꯔꯝꯃꯦ ꯉꯁꯤ ꯈꯛꯇ ꯊꯦꯡꯅꯔꯒ ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯕ ꯃꯤꯗꯨꯗ ꯅꯨꯡꯁꯤꯔꯤꯅꯤꯅꯦ ꯁꯩꯍꯧꯗ ꯃꯩꯁꯥ ꯂꯥꯡꯗꯨꯅ ꯇꯣꯛꯆꯅꯤꯀꯣ ꯅꯤꯄꯥ ꯅꯪ ꯑꯗꯨ ꯑꯇꯥ ꯑꯩ ꯑꯃꯇ ꯈꯪꯗꯦ ꯑꯊꯨꯕ ꯃꯇꯝꯗ ꯃꯥꯕꯨ ꯊꯤꯗꯕ ꯌꯥꯗꯦ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯨꯄꯤ ꯑꯃꯇ ꯀꯣꯏꯌꯨ ꯌꯥꯔꯛꯇꯕ ꯅꯪꯅ ꯀꯗꯣꯝꯗꯩ ꯍꯨꯝꯂꯛꯄ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅꯣ ꯈꯪꯍꯧꯗꯅ ꯍꯨꯝꯂꯛꯂꯤꯕꯁꯦ ꯑꯣꯟꯊꯣꯛꯇꯦꯅꯁꯨ ꯁꯥꯐꯨ ꯀꯟꯅ ꯍꯨꯝꯂꯛꯏꯗ ꯃꯥꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨꯅ ꯂꯥꯛꯂꯕꯗꯤ ꯅꯪ ꯑꯩ ꯊꯤꯡꯕ ꯉꯝꯕ ꯅꯠꯇꯦ ꯅꯍꯥꯟꯈꯩ ꯑꯩꯁꯦ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯖꯥꯠꯅꯤ ꯚꯥꯞꯅ ꯗꯣꯂꯥꯟ ꯁꯥꯒꯠꯂꯗꯤ ꯅꯤꯡꯈꯥꯏꯔꯛꯄ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯗꯩꯗꯤ ꯆꯤꯟꯁꯦ ꯑꯔꯩꯕ ꯃꯈꯩ ꯊꯤꯔꯛꯀꯅꯤ ꯍꯌꯦꯡ ꯑꯩ ꯂꯧꯕ ꯂꯥꯛꯀꯦ ꯃꯥꯕꯨ ꯊꯤꯔꯨꯁꯤ ꯀꯥꯏꯗ ꯈꯪꯗꯦ ꯄꯪꯆꯠꯇ ꯆꯠꯂꯒ ꯀꯣꯏꯊꯤ ꯊꯤꯔꯒ ꯂꯣꯏꯔꯦ ꯃꯅꯤꯄꯨꯔꯁꯤꯕꯨ ꯀꯌꯥꯝ ꯆꯥꯎꯕ ꯂꯝꯅꯣ ꯃꯥꯒꯤ ꯃꯇꯝ ꯍꯥꯏꯗꯨꯅ ꯂꯥꯛꯑꯗꯤ ꯌꯥꯕ ꯅꯠꯇꯦꯕ ꯑꯩꯅ ꯉꯥꯡꯕ ꯋꯥꯗ ꯀꯣꯄꯤ ꯌꯥꯝ ꯇꯧꯅꯤꯡꯉꯤ ꯑꯇꯩ ꯂꯥꯏꯔꯤ ꯍꯌꯦꯡꯒꯤ ꯃꯤꯇꯤꯡꯗꯨꯅ ꯀꯝꯗꯧꯕ ꯃꯤꯇꯤꯡꯒ ꯂꯣꯏꯅ ꯀꯦꯟꯁꯦꯜ ꯇꯧꯈꯣ ꯗꯣꯁꯥꯅꯦ ꯍꯣꯏ ꯍꯣꯏ ꯆꯠꯁꯤ ꯄꯥꯈꯪ ꯑꯔꯤꯕꯒꯤ ꯅꯨꯄꯤ ꯊꯤꯕ ꯆꯠꯁꯤ ꯅꯇꯨꯗꯣ ꯅꯪꯅ ꯉꯟꯇꯥ ꯊꯤꯗꯣꯛꯑꯒ ꯑꯩꯉꯣꯟꯗ ꯄꯥꯈꯪ ꯑꯔꯤꯕ ꯀꯥꯏꯅ ꯏ ꯍꯥꯏꯒꯠꯂꯛꯀꯅꯤ ꯐꯔꯦꯁꯦ ꯑꯩꯁꯨ ꯊꯝꯃꯒꯦ ꯑꯉꯥꯡ ꯃꯁꯥ ꯁꯥꯒꯠꯂꯦꯅ ꯇꯧꯍꯧꯕꯅꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨꯈꯤꯒꯦ ꯊꯝꯃꯣ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯟꯁꯤꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯊꯩ ꯃꯃꯤꯠ ꯑꯅꯤꯗꯨ ꯍꯦꯛ ꯎꯏꯁꯤꯟꯕꯒ ꯂꯤꯟꯊꯣꯏꯒꯤ ꯁꯛꯐꯝ ꯑꯗꯨ ꯐꯠ ꯎꯔꯛꯏ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠ ꯑꯅꯤꯗꯨ ꯑꯃꯨꯛ ꯈꯪꯄꯥꯡ ꯄꯥꯡꯊꯣꯛꯇꯨꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯅꯪꯁꯦ ꯃꯒꯨꯟꯗꯤ ꯐꯖꯅ ꯂꯩꯕꯖꯥꯠꯅꯤ ꯍꯅꯨꯊꯪꯁꯤꯗ ꯑꯩꯁꯦ ꯅꯪꯅ ꯄꯨꯡꯉꯥꯎ ꯉꯥꯎꯍꯟꯗꯧꯔꯦ ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯆꯍꯤ ꯈꯔ ꯈꯦꯠꯅꯕꯩ ꯋꯥꯅꯤ ꯃꯥꯕꯨ ꯑꯣꯏꯅ ꯂꯧꯔꯗꯤ ꯑꯩꯒꯤ ꯏꯇꯨ ꯑꯣꯏꯗꯧꯔꯤꯅꯤ ꯑꯍꯜꯅ ꯑꯉꯥꯡ ꯂꯧꯕ ꯌꯥꯗꯦꯅ ꯋꯥꯔꯤ ꯂꯥꯏꯔꯤꯛꯇ ꯏꯔꯝꯕꯁꯨ ꯅꯠꯇꯦ ꯍꯅꯨꯊꯪꯁꯤꯗ ꯑꯉꯥꯡ ꯀꯣꯏꯔꯒ ꯔꯣꯃꯥꯟꯁꯀ ꯑꯔꯣꯏꯕꯤ ꯊꯥꯗꯅ ꯅꯩꯊꯔꯒ ꯂꯣꯏꯔꯦ ꯂꯨꯔꯤꯕ ꯑꯃꯅ ꯀꯀꯥꯒ ꯀꯧꯔꯗꯤ ꯍꯩꯗꯤ ꯍꯩꯅꯔꯣꯏꯁꯦ ꯅꯥꯀꯟ ꯑꯃꯗꯅ ꯂꯤꯟꯊꯣꯏꯒ ꯅꯤꯡꯊꯦꯝꯒ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯅꯥꯊꯦꯝꯕ ꯍꯜꯂꯛꯇ ꯉꯥꯏꯔꯤꯕ ꯍꯣꯏ ꯅꯪꯗꯤ ꯀꯩꯗꯧꯔꯝꯃꯤꯅꯣ ꯇꯨꯝꯃꯁꯤꯔꯥꯅ ꯇꯧꯔꯝꯕꯅꯤ ꯑꯗꯣ ꯅꯥꯊꯦꯝꯕ ꯅꯪ ꯉꯁꯤ ꯌꯨ ꯊꯛꯂꯛꯄ꯭ꯔꯥ ꯊꯛꯂꯛꯇꯦꯍꯦ ꯑꯣꯏꯗꯕ ꯉꯥꯡꯅꯣ ꯃꯣꯏ ꯏꯄꯥꯟ ꯊꯥꯕꯗꯣ ꯆꯥꯛ ꯑꯣꯏꯅ ꯁꯤꯜꯂꯤ ꯍꯤꯗꯥꯛ ꯑꯝꯇ ꯁꯤꯜꯂꯝꯗꯦꯗ ꯍꯧꯖꯤꯛ ꯃꯇꯝꯗꯕ ꯊꯣꯏ ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤ ꯅꯪꯅ ꯌꯨ ꯊꯛꯀꯅꯨ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯗꯩ ꯑꯩ ꯌꯨ ꯊꯛꯇ꯭ꯔꯦ ꯊꯛꯁꯨ ꯊꯛꯑꯔꯣꯏ ꯅꯪꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃꯇ ꯑꯩ ꯈꯛ ꯇꯧꯔꯣꯏ ꯑꯩꯕꯨ ꯅꯪꯅ ꯍꯥꯏꯕꯗ ꯌꯥꯗꯕ ꯅꯨꯃꯤꯠ ꯌꯥꯎꯈ꯭ꯔꯕ ꯃꯍꯥꯂꯤꯉꯩ ꯇꯣꯛꯑꯣꯔꯣ ꯀꯩꯒꯤꯅꯣ ꯑꯉꯥꯡ ꯅꯪꯅ ꯑꯩꯅ ꯉꯥꯡꯕ ꯋꯥꯗꯁꯨ ꯌꯥꯝ ꯊꯥꯖꯗ꯭ꯔꯤꯁꯦ ꯊꯥꯖꯗꯕꯩ ꯅꯠꯇꯦ ꯍꯥꯏꯅꯕ ꯂꯩꯗꯅ
ꯐꯥꯈꯤꯕ ꯏꯁꯩ ꯅꯣꯡꯃꯗꯁꯨ ꯉꯪꯉꯤ ꯍꯥꯏꯕꯗꯣ ꯋꯥ ꯉꯥꯡꯕꯗꯤ ꯌꯥꯝ ꯍꯩꯔꯦꯅꯦ ꯑꯉꯥꯡꯁꯦ ꯑꯣꯖꯥ ꯐꯕꯩꯅꯦ ꯑꯗꯣ ꯍꯌꯦꯡꯁꯦ ꯏꯕꯥꯅꯤ ꯅꯪꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯕꯒꯤ ꯐꯣꯔꯝ ꯂꯧꯕ ꯆꯠꯂꯨꯁꯦ ꯗꯥꯊꯦꯝꯕ ꯑꯩ ꯃꯈꯥ ꯇꯝꯊꯔꯔꯣꯏꯗ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯗꯥꯊꯦꯝꯕꯅꯁꯨ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡ ꯑꯁꯤꯗ ꯑꯋꯥꯕ ꯑꯃꯃꯨꯛ ꯄꯤꯕ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯏꯃꯥꯇꯣꯟꯁꯦ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯖꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯌꯨꯝꯒꯤ ꯂꯩꯇ ꯂꯥꯏꯔ ꯀꯌꯥꯁꯤ ꯃꯥꯌꯣꯛꯅꯔꯒꯦ ꯈꯜꯂꯤ ꯑꯩ ꯑꯃ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕ ꯉꯝꯍꯧꯗ꯭ꯔꯁꯨ ꯂꯩꯃꯕꯨꯗꯤ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯕ ꯍꯥꯏꯕꯁꯦ ꯃꯆꯦ ꯑꯃ ꯑꯣꯏꯅ ꯇꯉꯥꯏ ꯐꯗꯅ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯏꯊꯧꯅꯤ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯃꯗꯨꯗ ꯅꯪꯅ ꯀꯥ ꯍꯦꯟꯅ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯒꯅꯨ ꯑꯩꯅ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ ꯅꯪ ꯃꯈꯥ ꯇꯝꯊꯗꯕ ꯌꯥꯗꯦ ꯑꯩ ꯗꯥꯊꯦꯝꯕꯒꯤ ꯂꯃꯟ ꯌꯥꯝꯅ ꯇꯣꯟꯗꯨꯅ ꯂꯩꯔꯤꯕꯤ ꯃꯤꯁꯛ ꯑꯃꯅꯤ ꯀꯔꯝꯕ ꯃꯇꯝꯗ ꯁꯤꯡꯕ ꯉꯝꯒꯅꯤ ꯑꯩ ꯈꯪꯗꯦ ꯗꯥꯊꯦꯝꯕꯅ ꯑꯩꯒꯤꯗꯃꯛ ꯄꯥꯡꯕꯤꯔꯤꯕ ꯃꯇꯦꯡ ꯃꯌꯥꯝꯁꯦ ꯑꯩ ꯄꯨꯟꯁꯤꯒꯤ ꯈꯛ ꯀꯥꯎꯖꯔꯣꯏ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯑꯩꯒꯤ ꯃꯔꯝꯒꯤꯗꯃꯛ ꯗꯥꯊꯦꯝꯕꯕꯨ ꯑꯋꯥꯕ ꯄꯤꯕ ꯄꯥꯝꯗ꯭ꯔꯤ ꯗꯥꯊꯦꯝꯕꯁꯨ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯈꯔꯗꯤ ꯈꯟꯕ ꯐꯩ ꯉꯁꯤ ꯅꯠꯇ꯭ꯔꯁꯨ ꯅꯣꯡꯃꯗꯤ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯩꯉꯣꯟꯗ ꯊꯥꯗꯗꯧ ꯄꯩꯁꯥ ꯑꯗꯨꯅ ꯂꯨꯍꯣꯡꯅꯕꯒꯤ ꯄꯩꯁꯥ ꯇꯨꯡꯁꯤꯟꯖꯧ ꯊꯣꯏ ꯑꯩꯕꯨ ꯂꯝꯂꯥꯟꯕ ꯑꯃꯒꯨꯝ ꯍꯦꯛ ꯍꯦꯛ ꯈꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯁꯤ ꯅꯪꯒꯤ ꯀꯅꯥꯅꯣ ꯅꯤꯡꯊꯦꯝꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯂꯝꯗ꯭ꯔꯤ ꯂꯤꯟꯊꯣꯏꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯅꯤꯡꯊꯦꯝꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯂꯤꯟꯊꯣꯏ ꯍꯥꯏꯌꯨ ꯑꯩꯁꯤ ꯅꯪꯒꯤ ꯀꯅꯥꯅꯣ ꯍꯟꯗꯛꯃꯨꯛꯇꯤ ꯂꯤꯟꯊꯣꯏꯗꯨ ꯑꯔꯩꯕꯤ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯗꯥꯊꯦꯝꯕ ꯅꯪꯁꯦ ꯑꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯕꯨꯡ ꯑꯃꯒꯨꯝ ꯈꯟꯖꯔꯤꯕꯅꯤ ꯗꯥꯊꯦꯝꯕꯒꯨꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯃꯤꯁꯛꯇꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯇꯥꯡꯕꯅꯤ ꯍꯟꯗꯛꯃꯨꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯅꯪꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯕꯨꯡꯃꯛ ꯑꯣꯏꯖꯕ ꯐꯪꯗ꯭ꯔꯕꯁꯨ ꯃꯊꯪ ꯃꯄꯣꯛ ꯑꯗꯨꯅ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯗꯥꯊꯦꯝꯕꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯟ ꯑꯃ ꯑꯣꯏꯕ ꯐꯪꯖꯒꯦꯀꯣ ꯂꯤꯟꯊꯣꯏꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯦꯝꯒꯤ ꯃꯆꯥꯗꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯋꯥ ꯂꯥꯟ ꯑꯃꯠꯇ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯃꯍꯥꯛꯅ ꯈꯟꯖꯔꯨꯕ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯑꯣꯏꯅ ꯊꯣꯛꯂꯛꯂꯕꯗ ꯅꯤꯡꯊꯦꯝꯒꯤ ꯊꯃꯣꯏ ꯑꯗꯨ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡ ꯀꯣꯜꯗꯨ ꯐꯠ ꯀꯛꯊꯠꯇꯨꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯐꯣꯟꯗꯨ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯈꯤ ꯃꯃꯤꯠ ꯑꯅꯤꯗꯨꯁꯨ ꯏꯔꯥ ꯆꯦꯟꯕ ꯍꯧꯔꯛꯏ ꯂꯦꯞꯂꯝꯕꯗꯩ ꯃꯈꯥꯗ ꯒꯤꯠ ꯂꯥꯎꯅ ꯐꯝꯊꯔꯒ ꯃꯆꯤꯟꯗ ꯆꯣꯏꯔꯣꯜ ꯂꯣꯜꯂꯛꯏ ꯊꯣꯏ ꯑꯩꯅ ꯅꯪꯕꯨ ꯉꯁꯤ ꯐꯥꯎꯕ ꯀꯅꯥ ꯈꯪꯍꯟꯗ ꯊꯃꯣꯏ ꯅꯨꯡꯁꯤꯗ ꯂꯣꯟꯅ ꯅꯨꯡꯁꯤꯖꯔꯛꯄꯒꯤ ꯃꯍꯩꯔꯥ ꯉꯁꯤ ꯑꯩꯅ ꯅꯪꯒꯤ ꯅꯆꯤꯟꯗꯒꯤ ꯇꯥꯔꯤꯕꯁꯦ ꯏꯕꯨꯡꯒꯨꯝꯅ ꯈꯜꯂꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯇꯥꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯇꯝ ꯀꯌꯥ ꯆꯪꯗꯨꯅ ꯁꯥꯒꯠꯂꯤꯕ ꯃꯪꯂꯥꯟ ꯀꯌꯥꯁꯦ ꯋꯥꯍꯩꯁꯤꯡꯁꯦ ꯇꯥꯅꯕꯒꯤꯗꯃꯛ ꯑꯣꯏꯔꯝꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯟꯅ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯞꯅ ꯆꯠꯂꯝꯒꯗꯕꯅꯤ ꯇꯁꯦꯡꯅꯃꯛ ꯅꯪ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯕꯨꯡ ꯑꯃꯒꯨꯝ ꯈꯟꯕ꯭ꯔꯥ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯅꯪꯕꯨ ꯂꯣꯟꯅ ꯅꯨꯡꯁꯤꯖꯗꯨꯅ ꯂꯥꯛꯄꯅꯤ ꯏꯆꯟ ꯑꯁꯤꯅ ꯅꯐꯝꯗ ꯊꯧꯅꯥ ꯂꯩꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯔꯗ꯭ꯔꯥ ꯆꯨꯝꯃꯤ ꯑꯩꯇꯅ ꯍꯦꯟꯅ ꯈꯟꯖꯔꯨꯕꯅꯤ ꯅꯪꯒꯤ ꯏꯪ ꯇꯞꯆꯕꯤ ꯅꯑꯣꯡꯅ ꯇꯧꯗꯨꯅ ꯊꯧꯅꯥ ꯂꯩꯅ ꯏꯆꯟ ꯑꯁꯤꯅ ꯅꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯈꯤꯗꯕꯅꯤ ꯀꯔꯝꯅꯗꯤ ꯐꯣꯡꯗꯣꯛꯂꯨꯒꯅꯤ ꯏꯆꯟ ꯑꯁꯤꯅ ꯍꯦꯛ ꯐꯣꯡꯗꯣꯛꯂꯨꯕ ꯃꯤꯀꯨꯞꯇ ꯑꯩꯕꯨ ꯑꯣꯏꯖꯕ ꯊꯤꯕ ꯃꯤꯁꯛ ꯑꯃ ꯁꯣꯏꯗꯅ ꯈꯟꯈꯤꯒꯅꯤ ꯈꯟꯐꯝꯁꯨ ꯊꯣꯛꯏ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯃꯌꯥꯝꯗꯣ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯈꯤꯕ ꯑꯃꯠꯇ ꯅꯠꯇꯦ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯝꯕ ꯃꯤꯀꯨꯞꯇ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨꯃꯗꯤ ꯑꯩ ꯏꯁꯥꯅ ꯐꯥꯎꯕ ꯈꯪꯖꯕ ꯉꯝꯗꯦ ꯐꯣꯡꯗꯣꯛꯄ ꯉꯝꯈꯤꯗꯕ ꯅꯨꯡꯁꯤꯕꯁꯦ ꯐꯣꯡꯗꯣꯛꯂꯔꯣꯏ ꯑꯃꯨꯛ ꯍꯟꯅ ꯅꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯂꯣꯠꯁꯤꯟꯗꯨꯅ ꯑꯗꯨꯝ ꯊꯝꯈ꯭ꯔꯒꯦ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯅꯤꯡꯉꯥꯏ ꯆꯥꯎꯕ ꯊꯃꯣꯏ ꯑꯁꯤꯁꯨ ꯂꯣꯠꯁꯤꯟꯗꯨꯅ ꯑꯗꯨꯝ ꯊꯝꯈ꯭ꯔꯒꯦ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯅꯤꯡꯉꯥꯏ ꯆꯥꯎꯕ ꯊꯃꯣꯏ ꯑꯁꯤꯁꯨ ꯊꯦꯝꯖꯤꯟꯕ ꯇꯝꯂꯒꯦ ꯑꯁꯣꯝꯗꯅ ꯂꯤꯟꯊꯣꯏꯅ ꯈꯜꯂꯤ ꯀꯩꯗꯧꯔꯖꯥꯠꯅꯣ ꯀꯣꯜꯒ ꯐꯠ ꯀꯛꯏꯁꯤꯅ ꯑꯩꯕꯨ ꯀꯣꯜ ꯇꯧꯁꯤꯟꯁꯤꯔꯅꯦ ꯇꯧꯔꯔꯣꯏ ꯑꯇꯣꯞꯄꯒꯤ ꯀꯣꯜ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯥꯁꯨ ꯄꯥꯈꯪꯅꯤ ꯀꯩꯅꯣ ꯃꯣꯏꯒꯤ ꯁꯥꯏꯒꯤ ꯀꯣꯜ ꯁꯣꯏꯗꯅ ꯂꯥꯛꯑꯝꯒꯅꯤ ꯍꯣꯔꯦꯟ ꯃꯥꯅ ꯇꯧꯔꯛꯑꯗꯤ ꯇꯧꯔꯛꯏ ꯇꯧꯔꯛꯇ꯭ꯔꯒꯅ ꯍꯌꯦꯡ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ
ꯂꯤꯟꯊꯣꯏ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯊꯛꯅꯕ ꯆꯥ ꯂꯣꯟꯕꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥ ꯂꯣꯟꯕꯗꯨ ꯂꯣꯏꯔꯗꯨꯅ ꯀꯞ ꯑꯃꯗ ꯆꯥꯗꯨ ꯍꯩꯔꯒ ꯆꯥꯅꯕ ꯕꯤꯁꯀꯨꯠ ꯈꯔ ꯄꯨꯗꯨꯅ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯐꯃꯨꯡꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯆꯥ ꯌꯥꯎꯕ ꯀꯞ ꯑꯗꯨꯒ ꯆꯥꯟꯅꯅ ꯍꯥꯞꯂꯤꯕ ꯄ꯭ꯂꯦꯠ ꯑꯗꯨꯒ ꯊꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯄꯅꯤ, ꯕꯕꯥ, ꯆꯥꯁꯤ ꯆꯥꯔꯤꯉꯩꯗ ꯊꯛꯑꯁꯤ, ꯑꯗꯨꯒ ꯑꯌꯨꯛꯀꯤ ꯆꯥꯛꯆꯥꯃꯥꯡꯗ ꯆꯥꯕ ꯒꯨꯂꯤꯗꯨꯁꯨ ꯆꯥꯅꯕ꯫ ꯄ꯭ꯔꯦꯝ ꯍꯤꯞꯂꯝꯕꯗꯩ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯐꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯤ꯫ ꯂꯤꯟꯊꯣꯏꯁꯨ ꯃꯄꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯐꯝꯊꯩ꯫ ꯏꯆꯥꯊꯣꯏ, ꯉꯁꯤꯗꯤ ꯅꯪ ꯕꯕꯥ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯉꯁꯤ ꯏꯄꯥꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯥꯎꯒꯅꯨ꯫ ꯕꯕꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯅꯆꯥꯅ ꯈꯛ ꯀꯥꯎꯖꯔꯣꯏ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯕꯅꯤ꯫ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯕꯨ ꯍꯨꯟꯗꯨꯅ ꯉꯥꯡꯅꯗꯧꯒꯤ ꯉꯥꯏꯗꯨꯅ ꯂꯩꯕ ꯀꯣꯡꯒꯥꯏꯅꯤ꯫ ꯏꯄꯥꯁꯨ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯣꯡꯁꯦ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯏꯄꯥꯅ ꯉꯁꯤ ꯍꯤꯡꯂꯤꯕꯁꯦ ꯃꯃꯤꯡꯗꯒꯤ ꯍꯤꯡꯂꯤ ꯍꯥꯏꯕ ꯈꯛꯇ ꯃꯉꯥꯏꯔꯦ꯫ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯒꯤ ꯅꯅꯤꯡ ꯊꯨꯡꯍꯟꯕꯁꯨ ꯉꯝꯗ꯭ꯔꯦꯗꯣ ꯏꯄꯥꯅ꯫ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯁꯥꯡꯕꯅꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯠꯂꯤꯕ ꯃꯈꯩꯗꯤ ꯃꯤ ꯑꯃꯠꯇ ꯀꯅꯥꯁꯨ ꯀꯩꯁꯨ ꯍꯥꯏꯅꯔꯣꯏ꯫ ꯑꯗꯨꯅ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯕꯨ ꯌꯥꯝ ꯍꯩꯁꯤꯡꯅ ꯆꯠꯍꯟꯅꯤꯡꯉꯤꯗꯣ ꯏꯄꯥꯅ꯫ ꯑꯗꯨꯒ ꯑꯃꯅ ꯅꯃꯥꯇꯣꯟꯅ ꯍꯥꯏꯕ ꯋꯥꯗ ꯈꯣꯏꯈꯥ ꯂꯤꯡꯈꯥ ꯊꯝꯒꯅꯨ꯫ ꯅꯃꯥꯇꯣꯟ ꯂꯩꯔꯝꯕꯩꯁꯨ ꯏꯃꯨꯡ ꯑꯁꯦ ꯏꯃꯨꯡ ꯑꯃ ꯑꯣꯏꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯏꯖꯠ ꯂꯩꯅ ꯍꯤꯡꯕ ꯉꯝꯂꯤꯕꯅꯤ꯫ ꯅꯃꯥꯇꯣꯟꯅ ꯍꯥꯏꯕ ꯋꯥꯗ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯗꯨꯅ ꯈꯠꯅ ꯆꯩꯅꯕꯁꯨ ꯇꯧꯒꯅꯨ꯫ ꯆꯐꯨ ꯀꯥꯏꯔꯒ ꯀ꯭ꯋꯥꯛꯅ ꯍꯔꯥꯎꯏ ꯍꯥꯏꯕꯗꯣ ꯃꯗꯨꯗꯪꯗꯤ ꯇꯥꯍꯟꯒꯅꯨ꯫ ꯕꯕꯥ, ꯅꯆꯥꯁꯨ ꯄꯨꯝꯅꯃꯛ ꯈꯪꯖꯩ꯫ ꯅꯆꯥꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯕꯕꯥ ꯑꯃꯗꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯏꯖꯠ ꯁꯣꯛꯄ ꯌꯥꯕ ꯊꯕꯛ ꯑꯃꯠꯇ ꯈꯛ ꯇꯧꯖꯔꯣꯏ꯫ ꯑꯗꯨꯃꯛꯅꯤ ꯏꯄꯥꯅ ꯄꯥꯝꯕꯁꯨ꯫ ꯏꯄꯥꯒꯤ ꯊꯥꯖꯕꯁꯦ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯈꯛ ꯃꯥꯡꯍꯟꯒꯦ ꯈꯟꯒꯅꯨꯀꯣ꯫ ꯍꯣꯏ, ꯑꯗꯨꯒ ꯑꯃꯅ ꯅꯪꯒ ꯅꯣꯏ ꯊꯦꯝꯕꯒ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯂꯣꯏꯅꯕꯁꯦ ꯏꯄꯥꯗꯤ ꯀꯌꯥ ꯄꯥꯝꯗꯦꯀꯣ꯫ ꯑꯩꯒꯤ ꯏꯃꯤꯠ ꯑꯁꯤꯗ ꯅꯪꯕꯨ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤꯕ ꯑꯉꯥꯡ ꯅꯋꯥ ꯑꯃ ꯑꯣꯏꯅ ꯎꯖꯔꯕꯁꯨ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯅꯪꯁꯦ ꯃꯄꯨꯡ ꯐꯥꯔꯕꯤ ꯂꯩꯔꯥꯡ ꯑꯃ ꯑꯣꯏꯅ ꯎꯔꯤꯗꯣ꯫ ꯅꯪ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ꯫ ꯄꯥꯈꯪ ꯑꯃꯒ ꯂꯩꯁꯥꯕꯤ ꯑꯃꯒ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯇꯣꯟꯅ ꯇꯤꯟꯅꯅ ꯂꯩꯕꯁꯦ ꯃꯤꯅ ꯐꯅ ꯉꯥꯡꯅꯕꯤꯔꯣꯏ꯫ ꯏꯄꯥꯅ ꯍꯦꯟꯅ ꯑꯃꯨꯛ ꯍꯥꯏꯗ꯭ꯔꯕꯁꯨ ꯋꯥꯈꯜ ꯂꯩꯕꯤ, ꯕꯨꯙꯤ ꯂꯧꯁꯤꯡ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯤꯡꯊꯤꯅ ꯍꯩꯔꯕꯤ ꯏꯆꯥꯅ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯒꯅꯤ ꯈꯜꯂꯤꯗꯣ ꯏꯄꯥꯅ꯫ ꯕꯕꯥꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃꯗ ꯅꯆꯥ ꯈꯛ ꯇꯧꯖꯔꯣꯏ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯒꯤ ꯇꯧꯒꯗꯕ ꯅꯊꯧꯗꯣ ꯇꯧꯖꯔꯨꯔꯣ꯫ ꯍꯣꯏ ꯕꯕꯥ, ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯆꯥꯒꯗꯕ ꯒꯨꯂꯤꯗꯣ ꯁꯤꯗ ꯂꯩꯔꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯂꯤꯟꯊꯣꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯆꯥꯛꯈꯨꯝ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯅꯥꯎꯄꯤ ꯂꯩꯃꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯂꯛꯇ꯭ꯔꯤ꯫ ꯄꯨꯡ 8 ꯇꯥꯗ꯭ꯔꯤꯐꯥꯎ ꯍꯧꯒꯠꯄꯤꯕ ꯅꯠꯇꯦ꯫ ꯅꯣꯡꯃꯇ ꯏꯃꯨꯡꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ ꯌꯥꯎꯕ ꯅꯠꯇꯦ꯫ ꯂꯤꯟꯊꯣꯏꯅꯁꯨ ꯑꯉꯥꯡꯅꯤ ꯈꯟꯗꯨꯅ ꯃꯥꯅ ꯉꯝꯂꯤꯕ ꯃꯈꯩꯗꯤ ꯃꯊꯟꯇ ꯑꯗꯨꯝ ꯍꯣꯠꯅꯩ꯫ ꯅꯣꯡ ꯐꯥꯗꯣꯛ ꯃꯥꯅ ꯉꯝꯂꯛꯇ꯭ꯔꯕ ꯃꯇꯝꯗ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯀꯨꯝꯍꯩ ꯑꯃꯅꯤ꯫ ꯃꯃꯥꯇꯣꯟꯒ ꯃꯅꯥꯎꯅꯨꯄꯤ ꯂꯩꯃꯒꯅ ꯂꯥꯡꯂꯤꯕ ꯏꯁꯧꯁꯤꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ꯫ ꯂꯤꯟꯊꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯍꯥꯏꯅꯩ, ꯌꯥꯝ ꯍꯩꯅꯕꯨ ꯂꯣꯏꯅꯩ, ꯃꯅꯥ ꯃꯅꯤꯜ ꯑꯃꯠꯇ ꯅꯥꯏꯅꯗꯦ, ꯃꯃꯥꯇꯣꯟꯒꯤ ꯆꯀ꯭ꯔꯤꯁꯤ ꯂꯣꯏꯅꯕꯕꯨ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ꯫ ꯂꯤꯟꯊꯣꯏꯅ ꯐꯔꯝꯕꯩꯁꯨ ꯏꯃꯨꯡꯁꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯔꯝꯕꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯃꯃꯥ ꯃꯆꯥꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯈꯠꯅꯗꯣꯏꯅꯤ ꯍꯥꯏꯅꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯃꯃꯥꯇꯣꯟ ꯃꯣꯅꯤꯀꯥꯗꯨ ꯕ꯭ꯔꯁ ꯍꯦꯛ ꯇꯧꯕ ꯂꯣꯏꯈꯤꯕꯗꯩ ꯍꯣꯇꯦꯜꯗ ꯇꯟ ꯆꯥ ꯆꯥꯕ ꯆꯠꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ꯫ ꯄꯨꯡ 9-10 ꯇꯥꯗ꯭ꯔꯤ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯀꯗꯕ ꯅꯠꯇꯦ꯫ ꯍꯟꯖꯤꯜꯂꯛꯄ ꯇꯥꯔꯕꯁꯨ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯄꯩꯁꯤꯜꯂꯒ ꯍꯟꯖꯤꯜꯂꯛꯇꯣꯏꯅꯤ꯫ ꯑꯗꯨꯒ ꯏꯃꯨꯡꯗ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯗꯣꯏꯅꯤ꯫ ꯏꯁꯧ ꯂꯥꯡꯕ ꯌꯥꯕ ꯂꯥꯡꯂꯝꯂꯒ ꯃꯐꯤ ꯂꯣꯏꯁꯤꯟꯗꯨꯅ ꯑꯃꯨꯛ ꯆꯠꯈꯤꯗꯣꯏꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯧꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯇꯧꯔꯕꯅꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯄ꯭ꯔꯦꯝꯅꯁꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯦ꯫ ꯉꯥꯡꯅꯕ ꯇꯟꯕꯗꯩ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯁꯤꯜꯂꯤ꯫
ꯂꯤꯟꯊꯣꯏꯅꯗꯤ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯒꯅꯤ ꯋꯥ ꯑꯃ ꯍꯥꯏꯔꯨꯕ ꯇꯥꯔꯕꯁꯨ ꯌꯨꯝꯁꯤꯗ ꯁꯨꯝ ꯅꯩꯁꯤꯟꯗꯨꯅ ꯂꯩꯔꯒ ꯅꯊꯤꯕꯣꯡꯗꯨꯅ ꯀꯗꯥꯏꯗꯒꯤ ꯆꯥꯗꯧꯔꯤ ꯍꯦꯛꯇ ꯉꯥꯡꯕꯤꯗꯧꯔꯤꯕꯅꯤ ꯂꯤꯟꯊꯣꯏ ꯉꯁꯤꯗꯤ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯤꯡꯕ ꯄꯣꯛꯇꯦ ꯉꯁꯥꯏ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯁꯤꯡꯗꯨ ꯅꯥꯀꯣꯡꯗ ꯅꯤꯟꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤ ꯑꯃꯨꯛꯁꯨ ꯃꯕꯨꯛ ꯃꯅꯨꯡꯗ ꯈꯜꯂꯤ ꯑꯩꯅ ꯀꯔꯤ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯨꯕꯒꯤꯅꯣ ꯕꯕꯥꯅ ꯉꯁꯤ ꯑꯃꯨꯛꯇ ꯍꯥꯏꯗ꯭ꯔꯤꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯛꯏꯕꯁꯦ ꯆꯨꯝꯃꯤ ꯕꯕꯥꯅ ꯍꯥꯏꯕ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯊꯥꯡꯗꯤ ꯌꯥꯝꯅ ꯂꯨꯏ ꯆꯠꯀꯗꯧꯔꯤꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯤ ꯍꯦꯛ ꯂꯥꯟꯅ ꯊꯥꯡꯉꯨꯕ ꯃꯤꯀꯨꯞꯇ ꯇꯤꯡꯈꯪꯒꯤ ꯇꯤꯡꯈꯪ ꯉꯥꯛꯇꯅꯤ ꯌꯥꯝ ꯍꯩꯁꯤꯡꯅ ꯆꯠꯄ ꯗꯔꯀꯥꯔ ꯑꯣꯏ ꯗꯥꯊꯦꯝꯕꯒ ꯑꯩꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯏꯆꯝ ꯆꯝꯅ ꯂꯣꯏꯅꯕ ꯇꯥꯔꯕꯁꯨ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯐꯅ ꯑꯃꯠꯇ ꯈꯟꯕꯤꯔꯣꯏ ꯃꯇꯝꯁꯦ ꯃꯇꯝ ꯑꯃ ꯑꯣꯏꯗ꯭ꯔꯤ ꯑꯐꯕ ꯑꯃꯠꯇ ꯈꯟꯕ ꯉꯝꯗ꯭ꯔꯕ ꯇꯥꯏꯕꯪꯄꯥꯟꯅꯤ ꯃꯤꯒꯤ ꯆꯤꯇ꯭ꯔꯀꯨꯞꯇ ꯌꯦꯡꯁꯤꯟꯗꯧꯕꯒꯤ ꯂꯩꯕ ꯀꯣꯡꯒꯥꯏꯅꯤ ꯑꯗꯨꯅ ꯑꯩ ꯗꯥꯊꯦꯝꯕꯗꯒꯤ ꯂꯥꯞꯊꯣꯛꯄꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯃꯗꯤ ꯗꯥꯊꯦꯝꯕꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕ ꯊꯥꯛꯄ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯛꯂꯤ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯁꯤꯡꯗꯨ ꯅꯤꯡꯊꯤꯖꯅ ꯊꯝꯕꯤꯔꯝꯂꯕ ꯃꯇꯨꯡ ꯂꯤꯟꯊꯣꯏꯗꯨ ꯃꯃꯥꯟꯅꯕꯤ ꯄꯨꯔꯅꯤꯃꯥ ꯍꯣꯏꯗ ꯆꯠꯂꯨꯒꯦꯅ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯅ ꯃꯃꯥꯇꯣꯟ ꯃꯣꯅꯤꯀꯥꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯩ ꯐꯠ ꯆꯪꯂꯛꯏ ꯀꯥꯏ ꯆꯠꯂꯨꯒꯦ ꯍꯥꯏꯅꯣ ꯏꯃꯥꯇꯣꯟ ꯑꯩ ꯄꯨꯔꯅꯤꯃꯥ ꯍꯣꯏ ꯐꯥꯎꯗ ꯆꯠꯂꯨꯒꯦ ꯇꯧꯅꯦ ꯀꯩꯗꯧꯕ ꯃꯥꯅ ꯉꯁꯤꯗꯣ ꯐꯣꯝ ꯂꯧꯕ ꯆꯠꯁꯦ ꯍꯥꯏꯕꯅꯦ ꯑꯩꯗꯤ ꯃꯈꯥ ꯇꯝꯊꯔꯔꯣꯏ ꯐꯣꯝꯗꯣ ꯃꯥ ꯈꯛꯇꯪꯒꯤ ꯂꯧꯔꯨꯔꯣ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯃꯣꯏꯗ ꯆꯠꯂꯒ ꯑꯩꯁꯦ ꯑꯃꯨꯛ ꯌꯣꯜꯂꯨꯒꯦꯁꯤꯔꯣ ꯀꯩꯅꯣ ꯏꯃꯥꯇꯣꯟꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝꯗꯨꯕꯣ ꯅꯉꯣꯟꯗꯒꯤ ꯅꯨꯃꯤꯠ ꯊꯥ ꯎꯕ ꯑꯩꯅ ꯍꯥꯜꯂꯤꯕꯅꯤ ꯅꯪꯅ ꯍꯣꯜꯂꯤꯕ ꯁꯣꯔꯗꯨ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯕꯖꯥꯠꯅꯤꯅꯦ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯆꯠꯂꯒ ꯏꯃꯥꯇꯣꯟꯅ ꯃꯈꯥ ꯇꯝꯊꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯍꯨꯜꯂꯒ ꯉꯥꯡꯉꯨꯒꯦ ꯈꯜꯂꯤ ꯅꯠꯇ꯭ꯔꯣ ꯏꯃꯥꯇꯣꯟꯒꯤ ꯋꯥꯈꯜꯗ ꯑꯣꯟꯅꯔꯦ ꯀꯩꯒꯤ ꯑꯩꯅ ꯏꯃꯥꯇꯣꯟꯕꯨ ꯍꯨꯜꯂꯒ ꯉꯥꯡꯉꯨꯗꯣꯏꯅꯣ ꯅꯪꯒꯤ ꯅꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯕꯖꯥꯠꯅꯤ ꯆꯪꯉꯨ ꯏꯃꯨꯡꯗ ꯉꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄꯁꯨ ꯌꯥꯔꯣꯏ ꯑꯗꯨꯒ ꯁꯤꯃꯁꯨ ꯇꯥꯁꯤꯜꯂꯨ ꯉꯁꯤ ꯍꯥꯏꯕꯗꯒꯤ ꯅꯤꯡꯊꯦꯝꯒ ꯅꯕꯥꯅꯤ ꯎꯅꯕꯁꯨ ꯈꯛ ꯌꯥꯔꯣꯏ ꯍꯦꯛ ꯎꯅꯔꯝꯕ ꯊꯣꯛꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯅꯪꯒꯤ ꯃꯔꯝꯒꯤꯗꯃꯛ ꯂꯩꯀꯥꯏ ꯑꯁꯤꯗ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦꯅꯦ ꯅꯪꯒꯤ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯉꯥꯡꯅꯔꯤꯕꯁꯤ ꯑꯩꯗꯤ ꯏꯅꯥ ꯑꯁꯤꯗ ꯇꯥꯕ ꯉꯝꯗ꯭ꯔꯤ ꯏꯕꯦꯝ ꯑꯩꯈꯣꯏꯗꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯃꯥꯏꯗ ꯁꯥꯎꯟ ꯇꯣꯞꯄꯅꯤꯅ ꯀꯩꯝꯇ ꯈꯜꯂꯝꯃꯣꯏꯗꯣ ꯏꯃꯥꯇꯣꯟ ꯀꯩꯒꯤꯅꯣ ꯇꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯗꯨꯕꯣ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯀꯔꯤ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯔꯝꯂꯒꯦ ꯗꯥꯊꯦꯝꯕꯒ ꯑꯩꯒ ꯂꯣꯏꯅꯕꯗꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯃꯒꯨꯝ ꯂꯣꯏꯅꯕꯅꯤ ꯃꯗꯨꯗꯒꯤ ꯑꯍꯦꯟꯕ ꯑꯃꯠꯇ ꯈꯟꯕ ꯂꯩꯇꯦ ꯅꯣꯏ ꯑꯅꯤꯅ ꯐꯅ ꯂꯣꯏꯅꯔꯕꯁꯨ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯐꯅ ꯑꯝꯇ ꯎꯗꯦꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯁꯨ ꯅꯪꯒꯤ ꯐꯅꯕ ꯉꯥꯛꯇꯅꯤ ꯃꯤꯗꯤ ꯅꯨꯄꯥꯅꯤꯅ ꯐꯩ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯐꯪꯂꯕ ꯃꯇꯨꯡ ꯍꯟꯅꯐꯥꯎ ꯌꯦꯡꯕꯤꯔꯛꯑꯣꯏ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯆꯥꯝꯃꯒꯤ ꯃꯄꯨꯅꯤ ꯅꯨꯄꯤ ꯅꯪ ꯈꯛꯇꯅꯤ ꯃꯥꯡꯖꯗꯣꯏꯁꯦ ꯍꯌꯦꯡꯋꯥꯏ ꯁꯣꯏꯔꯛꯑꯕ ꯃꯇꯝꯗ ꯂꯧꯕꯤꯔꯔꯣꯏ ꯍꯥꯏꯔꯛꯑꯗꯤ ꯋꯥꯖꯗꯣꯏꯁꯦ ꯀꯅꯥꯅꯣ ꯃꯃꯥꯇꯣꯟꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯉꯝꯗꯈꯩ ꯃꯅꯥꯀꯣꯡꯗꯨ ꯃꯦꯟꯁꯤꯟꯗꯨꯅ ꯀꯞꯅ ꯀꯞꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ ꯈꯔ ꯍꯦꯛ ꯉꯥꯡꯅꯨ ꯁꯛꯎꯕꯗ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯗꯧꯒ ꯑꯣꯊꯛꯅ ꯍꯩꯅꯔꯣꯏꯗꯧꯔꯤ ꯃꯁꯤꯗ ꯌꯨꯝꯁꯤꯗꯩ ꯈꯔ ꯊꯨꯅ ꯆꯠꯍꯟꯈꯤꯗ ꯌꯥꯔꯣꯏꯗꯧꯔꯤ ꯃꯥ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩ ꯏꯃꯨꯡꯁꯦ ꯏꯃꯨꯡ ꯑꯣꯏꯅ ꯄꯥꯟꯕ ꯉꯝꯃꯔꯣꯏ ꯃꯥꯏ ꯍꯥꯛꯇꯛꯇ ꯏꯃꯥꯏꯁꯦ ꯅꯣꯡꯃꯗꯤ ꯐꯤꯔꯨꯛ ꯈꯨꯝꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯆꯤꯟꯗꯨ ꯕꯦꯡ ꯕꯦꯡ ꯉꯥꯡꯂꯒ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯊꯕꯛ ꯑꯃ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯐꯤꯔꯣꯜ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯒ ꯏꯃꯨꯡꯗꯒꯤ ꯑꯃꯨꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯅꯤ ꯃꯄꯥꯟꯗ ꯅꯨꯄꯥ ꯑꯅꯤꯈꯛ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ ꯑꯩꯃ ꯑꯩꯈꯣꯏ ꯄꯨꯟꯁꯤꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯏꯇꯩꯃ ꯅꯣꯏꯗꯤ ꯀꯥꯏ ꯆꯠꯂꯨꯏꯕ ꯏꯇꯩꯃ ꯑꯩꯈꯣꯏꯅꯤꯁꯦ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯦ ꯂꯝꯕꯤ ꯊꯣꯛꯑꯦꯅ ꯏꯇꯩꯃ ꯍꯣꯏꯗ ꯁꯨꯝ ꯆꯪꯂꯛꯑꯝꯕꯅꯦ ꯎꯗꯕ ꯀꯨꯏꯔꯦꯅꯦ ꯏꯄ꯭ꯋꯥ ꯍꯣꯏꯗꯤ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯀꯩꯒꯤꯅꯣ ꯀꯥꯈꯠꯂꯛꯑꯣ ꯃꯊꯛꯇ ꯅꯇꯩꯃ ꯍꯣꯏꯒꯤ ꯌꯨꯝꯂꯩ ꯀꯩꯔꯩ ꯃꯇꯥꯁꯤꯒ ꯑꯣꯟꯊꯣꯛꯅꯕꯨ ꯏꯀꯥꯏꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯏꯇꯩꯃꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯅꯅꯥꯎꯗꯗꯤ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯂꯩꯇꯦꯀꯣ ꯖꯦꯝꯁꯀ ꯄꯨꯟꯁꯤꯕꯒꯗꯨ ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯂꯛꯏ ꯃꯣꯅꯤꯀꯥꯅ ꯇꯨꯜꯁ ꯑꯅꯤꯈꯛ ꯏꯃꯨꯡꯗꯩ ꯄꯨꯊꯣꯛꯇꯨꯅ ꯐꯤꯗꯥ ꯊꯥꯔꯝꯃꯤ ꯑꯅꯤꯗꯨꯁꯨ ꯇꯨꯜꯁꯇꯨ ꯂꯧꯔꯒ ꯐꯝꯊꯩ ꯍꯦꯛ ꯐꯝꯊꯕꯒ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯛꯏ ꯏꯇꯩꯃꯕꯨ ꯀꯥꯏꯗ ꯆꯠꯂꯨꯒꯦ ꯍꯥꯏꯅꯣ ꯑꯁꯨꯛ ꯅꯥꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤꯁꯤꯅ ꯑꯩꯗꯣ ꯃꯤ ꯑꯃꯇ ꯎꯅꯔꯨꯒꯦ ꯇꯧꯕꯅꯤ ꯏꯄ꯭ꯋꯥ ꯍꯣꯏ ꯂꯥꯛꯄꯁꯤꯗꯤ ꯀꯩ ꯆꯥꯅꯤ ꯏꯇꯩꯃ ꯀꯩꯝꯇ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯦꯗ ꯑꯗꯣ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯝꯇꯪꯗꯤ ꯊꯛꯀꯦ ꯍꯣꯏ ꯁꯤ ꯍꯥꯏꯔꯒ ꯃꯣꯅꯤꯀꯥꯗꯨ ꯏꯃꯨꯡꯂꯣꯝꯗ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯁꯤꯜꯂꯒ ꯑꯣ ꯇꯥꯔꯤꯕ꯭ꯔꯥ ꯏꯕꯦꯝꯃ ꯂꯤꯟꯊꯣꯏ ꯅꯪꯕꯨꯅꯤꯅꯦ ꯑꯩꯅ ꯀꯧꯔꯤꯁꯦ ꯏꯁꯤꯡꯗꯣ ꯒ꯭ꯂꯥꯁ ꯑꯝꯇ ꯄꯨꯊꯣꯔꯛꯎ ꯂꯤꯟꯊꯣꯏꯁꯨ ꯏꯃꯨꯡꯗꯒꯤ ꯍꯣꯏ ꯏꯃꯥꯇꯣꯟ ꯍꯥꯏꯅ ꯈꯨꯝꯂꯛꯏ
ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯨꯠꯇ ꯏꯁꯤꯡ ꯌꯥꯎꯕ ꯒ꯭ꯂꯥꯁ ꯑꯃ ꯄꯨꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯏꯁꯤꯡꯗꯣ ꯅꯣꯏ ꯇꯥꯃꯣꯁꯤꯗ ꯄꯤꯌꯨ꯫ ꯄꯨꯟꯁꯤꯕꯗꯨ ꯐꯣꯟ ꯃꯦꯠꯇꯨꯅ ꯂꯩꯔꯝꯕꯗꯩ ꯃꯃꯥꯏꯗꯨ ꯐꯠ ꯌꯦꯡꯂꯛꯄꯗ ꯂꯤꯟꯊꯣꯏꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯎꯕꯗ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯦꯞꯂꯒ ꯂꯤꯟꯊꯣꯏꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫